Online Manipur YouTube channel swing bir mayam pum nang pu amuk hana taram nuk sari han badayam na maru iba paw am update thamjage Cookie khulai paiba sing na ngasi yukdagi state force laifam sing da RPG yawn bom kapsilakpadagi yum khara bom tasinbagi mai chakre hairi ba yum sing adu cookie khulai paiba sing na studio post tamna bom kapsilakpada hendoklaga yumlakta tasinbani haina pawgi source amana hairi aduga yamna nungaitaba paw amana Morehda cookie militants singna kanba ambusta IRB personnel W Somorjit athubagi thawaina leiram lenda hinam leinam oina tinduna ingna sikna leiba oirasanu Ma'am yamna nungaitaba paw amaga update thamjage Havildar Amasu Leitre Punna ani sure more update Havildar takhelambam Sailesor lamsang akham Amasu sniper na panbada Leitre haina thajaba yawa paw amana hairi more fibam yamna luri hairi Irengbang maning da su cookie militants sing na LMG round kaya kap thrakle iricha sing butek ta kaidana ba isor kurumbiu asok pa sidio sing imfal da yawrakre makhoi asoy angam yawdana ba prayer to minasi aduga ngasigi more gi thodok ta Leikhidre Cdo sing adudi W Somor rifleman 6MR malum tuli yaima aduga ani subada takhelambam Sailesor Havildar lamsang akham details aduga soklaba sing adudi hanbada Sidrat Thoksom ASI aduga right ki mamai thangba sarukta sokpani Bhim Singh constable aduga oi thangba makhong amasung oi thangba mana maya da sokpani hairi attendant accompanied the above Thoksom Naubisa rifleman 5MR more gi thodokta punna CDO ahum sokre cookie militant ki ambusta CDO amaga meoi ani punna Leikhidre loinana pungpham asi pawbada punna CDO ahum sokle